السلام عليكم ورحمة الله وبركاته. نحمده ونصلي على رسوله الكريم أما بعد. نصير بسنا ناوسين نسيجي فيديو أسدي وسقبا هايري بوهي أسيجي متان دني. هايري بوهي أسيجي هايري وسق أسيجي مسألة دو أي كوينا خان دبنا مرم ويرا كوينا وسقبا سي بانسقتا سقني. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯁꯥꯂꯥ ꯑꯁꯤ ꯈꯪꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯁꯥꯂꯥ ꯑꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯨꯁꯜꯃꯥꯟ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯂꯕ ꯃꯄꯨꯡ ꯐꯥꯔꯕ ꯗꯤꯟ ꯑꯗꯣ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯛꯈ꯭ꯔꯕꯅꯤ ꯄꯤꯕꯤꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯗꯤꯟ ꯑꯁꯤꯗ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯍꯔ ꯇꯥꯡꯀꯛꯇ ꯃꯈꯣꯏꯅ ꯆꯪꯒꯗꯕ ꯃꯈꯣꯏꯅ ꯂꯦꯟꯒꯗꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯗꯨꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯑꯗꯣ ꯍꯥꯏꯔꯤꯕ ꯗꯤꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯗꯤꯟ ꯑꯁꯤꯗ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯗꯤꯟ ꯑꯁꯤꯗ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯃꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯋꯥ ꯍꯩꯒꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯗꯤꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯋꯥꯁꯛꯅꯩ ꯇꯧꯒꯨꯝꯁꯨꯡ ꯍꯥꯏꯔꯤꯕ ꯋꯥꯁꯛꯄ ꯑꯗꯣ ꯖꯥꯏꯖ ꯑꯣꯏꯗꯕ ꯃꯑꯣꯡꯗꯁꯨ ꯀꯌꯥ ꯁꯛꯅꯩ ꯍꯂꯥꯜꯒꯤ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯍꯔꯥꯝ ꯑꯣꯏꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯛꯅꯩ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯃꯤꯡꯂꯦꯟꯒꯤ ꯑꯇꯣꯞꯄꯗꯁꯨ ꯋꯥꯁꯛꯅꯩ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯋꯥꯁꯛꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯕꯥ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯅ ꯀꯣꯛꯊꯣꯛꯄꯤꯔꯣꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯛꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯛꯄꯒꯤ ꯃꯁꯥꯂꯥ ꯑꯁꯤ ꯈꯔ ꯈꯖꯤꯛꯇ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯁꯝ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯑꯔꯕꯤ ꯂꯣꯟꯅꯤ ꯃꯅꯤꯄꯨꯔꯗ ꯃꯥꯒꯤ ꯑꯥꯔꯊ ꯈꯔ ꯊꯣꯛꯏ ꯑꯥꯔꯊ ꯈꯔ ꯂꯥꯛꯏ ꯌꯦꯟꯊꯣꯛꯄ ꯀꯛꯊꯠꯄ ꯇꯣꯉꯥꯟ ꯇꯥꯍꯟꯕ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯁꯦ ꯊꯥꯖꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯁꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯂꯩꯔꯝꯂꯤꯕ ꯆꯤꯡꯅꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯀꯛꯊꯠꯂꯦꯕ ꯆꯤꯡꯅꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯀꯣꯛꯊꯣꯛꯍꯜꯂꯤ ꯑꯆꯨꯝꯕꯅ ꯀꯔꯝꯕꯅꯣ ꯑꯔꯥꯟꯕꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯤꯕ ꯋꯥꯁꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯖꯔꯤꯌꯥꯗꯒꯤ ꯈꯥꯏꯗꯣꯛꯄ ꯉꯝꯃꯦꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯁꯛ ꯑꯁꯤꯒꯤ ꯀꯁꯝ ꯑꯁꯤꯒꯤ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯏ ꯌꯃꯤꯅꯦ ꯂꯒꯨ ꯌꯃꯤꯅꯦ ꯃꯨꯟꯑꯀꯗ ꯌꯃꯤꯅꯦ ꯒꯨꯃꯨꯁ ꯌꯃꯤꯅꯦ ꯂꯒꯨ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯁꯛꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯋꯥꯁꯛꯂꯦ ꯈꯨꯗꯥꯒꯤ ꯀꯁꯝ ꯑꯕꯨꯕꯀꯔ ꯑꯗꯨ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯦ ꯃꯍꯥꯛꯅ ꯋꯥꯁꯛꯂꯤꯕ ꯑꯗꯨ ꯑꯕꯨꯕꯀꯔ ꯂꯥꯛꯈ꯭ꯔꯦꯅ ꯈꯜꯂꯒ ꯋꯥꯁꯛꯂꯤꯕꯅꯦꯕ ꯑꯗꯣ ꯑꯁꯣꯝꯗꯅ ꯑꯕꯨꯕꯀꯔꯗꯨ ꯂꯥꯛꯑꯝꯗꯕ ꯑꯣꯏꯔꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯕꯨꯕꯀꯔꯁꯤ ꯂꯥꯛꯇꯦꯕ ꯃꯍꯥꯛꯅꯗꯤ ꯂꯥꯛꯑꯦ ꯈꯜꯂꯒ ꯋꯥꯁꯛꯂꯤꯕꯅꯦꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯌꯃꯤꯅꯦ ꯂꯒꯨ ꯍꯥꯏꯔꯤꯕ ꯋꯥꯁꯛ ꯑꯁꯦ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯐꯥꯕꯤꯔꯣꯏꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯥꯐ ꯇꯧꯕꯤꯒꯅꯦꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯋꯥꯁꯛꯄꯗꯨ ꯃꯥꯅ ꯆꯨꯝꯃꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯐꯥꯔꯥ ꯋꯥꯖꯤꯕ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯔꯣꯏꯕ ꯑꯗꯨꯒ ꯌꯃꯤꯅꯦ ꯃꯨꯟꯑꯀꯗ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯁꯛ ꯑꯗꯨꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯗ ꯐ꯭ꯌꯨꯆꯔꯒꯤ ꯅꯨꯃꯤꯠꯁꯤꯡꯗ ꯑꯁꯨꯝꯅ ꯋꯥꯁꯛꯂꯦ ꯈꯨꯗꯥꯒꯤ ꯀꯁꯝ ꯑꯩ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯐꯥꯔꯥ ꯋꯥꯖꯤꯕ ꯑꯣꯏꯒꯅꯦꯕ ꯋꯥꯁꯛ ꯑꯗꯣ ꯉꯥꯛꯇꯕ ꯌꯥꯗꯦꯕ ꯀꯔꯤꯒꯨꯝꯕ ꯋꯥꯁꯛ ꯑꯗꯣ ꯃꯥꯅ ꯉꯥꯛꯇꯕ ꯇꯥꯔꯦ ꯃꯍꯥꯛꯉꯣꯟꯗ ꯀꯐꯥꯔꯥ ꯄꯤꯕ ꯑꯁꯤ ꯋꯥꯖꯤꯕꯅꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯕꯛ ꯑꯃ ꯇꯧꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯄ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯗꯕ ꯍꯥꯏꯕꯁꯦ ꯖꯔꯨꯔꯤꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯈꯤꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯋꯥꯁꯛ ꯉꯥꯛꯇꯕꯒꯤ ꯀꯐꯥꯔꯥ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯦ ꯑꯗꯨꯒ ꯊꯕꯛ ꯑꯗꯨ ꯇꯧꯗꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯉꯣꯟꯗ ꯋꯥꯁꯛ ꯉꯥꯛꯇꯕꯒꯤ ꯀꯐꯥꯔꯥ ꯄꯤꯕ ꯂꯥꯖꯤꯝ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯌꯃꯤꯅꯦ ꯒꯨꯃꯨꯁ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯁꯛ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯁꯛꯂꯦ ꯈꯨꯗꯥꯒꯤ ꯀꯁꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯇꯧꯗꯦ ꯍꯥꯏꯅ ꯋꯥꯁꯛꯂꯦ ꯑꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯅ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯗꯦ ꯍꯥꯏꯅ ꯃꯆꯤꯟ ꯊꯤꯖꯤꯜꯂꯒ ꯋꯥꯁꯛꯑꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯍꯥꯛꯄꯨ ꯀꯣꯛꯊꯣꯛꯄꯤꯔꯣꯏꯕ ꯇꯣꯕꯥ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯐꯥꯔꯥꯗꯤ ꯋꯥꯖꯤꯕ ꯑꯣꯏꯔꯣꯏ ꯃꯍꯥꯛꯅ ꯇꯣꯕꯥ ꯇꯧꯕ ꯇꯥꯔꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯗ ꯍꯥꯏꯖꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯀꯣꯛꯄꯤꯒꯦ ꯍꯥꯏꯔꯗꯤ ꯀꯣꯛꯊꯣꯛꯄꯤꯒꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯜ ꯑꯍꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯛꯅꯔꯤꯕ ꯋꯥꯁꯛ ꯑꯁꯤ ꯀꯔꯝꯕꯗ ꯆꯜꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯟꯊꯐꯝ ꯊꯣꯛꯑꯦꯕ ꯋꯥꯁꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯛꯅꯩꯌꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯛꯅꯔꯤꯕ ꯋꯥꯁꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯇꯕ ꯀꯌꯥꯅꯤ ꯉꯥꯛꯅ ꯆꯠꯇꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯀꯐꯥꯔꯥ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯟꯊꯔꯨꯕ ꯇꯧꯔꯨꯗꯦꯕ
Miyoi kaya wasakti wasakeba, pangsakta saeba, aduga wasak adudi ngakteba. Aduga kafara su pideba, mahana japtakte mahana kafara pidri fawwa mahaki matakta guna adum oiduna laiganeba, gunagaro haibadu oiganeba. Aduna ikoi wasakpa taragasu tangai fadaba mafamda khakta sakkadabaneba, aikoina ngamgadaba thabuksing aduda wasakkadabaneba, ngamoidaba thabuksingda wasaklaga ikoina miyoibasingduda namthak tawba haibase mahaki matakta guna oinaba masakneba, aduna ikoi lamna laifam thoeba. Aduga ikoina wasakpa matamdasu Kandabam toi, aikoina sakliba wahi ase karamba mawong da sakliba no haibado. Allah tabarak ta'ala gi minglen gi atoppada Allah tabarak ta'ala gi gun gi atoppada sakliba wasak khudima ado wasak pa kauroiba. Parmanoina aikoina khoi gi manung dagi miyoi kaya na wasak nai aigi isa asibu pallaga wasak liba sini natraga na aigi ima ipa ado pallaga wasak liba sini haina makoina wasak nai. Tawgum sung hairiba wasak pa ado wasak pa natteba. Aduga kanagumba miyoibasingna hai karigumba aina thabak ado tawramdaba taraba ai jahannam doige natragana ai sibo oige natragana ai Allah jannatta chattaba oige natragana maidane hashargi numit aduda Allah ki nabi karim sallallahu alaihi wasallam gi maithong mubarak ado ai uba phangdaba oige yengba phangdaba oige na wasaknai hairiba si wasak panatteba hairiba si bekar gi wani toba tawdri fa Allah tabarak ta'ala na kokthok viroi Allah tabarak ta'ala gi minglen gi atop bada sakle wasak khudima adu shirka ni guna kabirani achabu guna ni adu nai koi haire bu khudima asadagi lamna laifam thoi nusira besina nausing wasak pa si ohenna na bagi damakta palam khara zaruri neba haire ba palam sing adu oi da batara ba yaw da batara ba du oi batara ga di wasak pa du wasak pa ni haina lawroi ba balik fadri ba mioi sing na wasak pa aduga wakal na pung marin fadriba angaw ba miyoising na wasakpa si wasakpa ni haina lawroyeba wasakpa si bu mapung fahan na nabagida karamba darkar oy hay matamda gyan taba mathaw tay balik oy ba mathaw tay musalman oy ba mathaw tay ba musalman oy daba kafira man wasakpa tare hay basa adu wasak ni na lawroyeba aduga wasak dasu aikoina oithokadaba thabak khudimakta wasakadabani oithokloidaba pasaksingda sakliba wasak adu wasak pane lawroiba kanagumba miyoi amana glass asida yauriba ising ase thakkani haina wasakle asengba makkedi hairiba glass asida isingdu yawba natteba glass adu khali neba mahna glass asida yauriba ising ase thakke na wasakleba si wasakpa kawroiba sigise Sigisida angaw with higher never. Glass ado da ising yaw dragamato karam na glass ado ising ado takani. Ado oitokada tabasing the wasak patare, habadi glass ado the yaw ising ado takani aina wasakle, glass ado the ising yaw watare, ado bataraga, the glass ado the yaw ising ado takpam hakim tatangai father baneva. Mana karigumba glass ado the yaw ising ado takta bataraga, the makim takta kafara wajib oigane wasak ado ngakta bagidamakta. Aduga tumduna layriba miyoina tumba matamda soirol lolman matamda wasak khudai ga sam ay adugum laba mafam da sakka ne tumna wasak patare adum hakki wasak ado wasak po oiroiba aduga yu ngauraga layba natrana wakhan choidaba miyoising na wasak pa dasu wasak pa ne haina lawroi makoidi soirol lon bane machinda kai gumba amba po gyan ta deba aina mafam da chatka ne haina wasak liba ado gyan ta na haiba natteba aduna makoigi wasak adusu wasak ni haina lawroiba wasak pasibu mafung fahan na bagidamakta gyan taba mathaw tay balik phaba mathaw tay aduga musalman oiba mathaw tay ba balik phadriba angangsingna sumna wasakle ai adugi mafam aduda chatkana haina wasakle karigumba angangsing aduna chattaba tare makoigi mathakta kafara su wajib oiroi gunagar su oiroiba aduga ikoina koida yamna chatnariba wafam amana ngasi adugum laba naujawan nupa nupi kaya naujawan khakki natte ko mayam atopas yawri hanubo igera natraga mai chan mami oigera mayam yaweba makhoi sing aduna asumna saknari ai makhoi sing aduna asumna saknari makhoi gi jais oidaba na jais oiba mari ado makhoina jais oiba mawrongda onthokna nabagi damakta nupa aduna nupi aduda sumna haire khudagi kasam aina nangbu lawgani haina wasakle aduga nupi aduna su asumaina wasakle khudagi kasam ai nangonda laigani haina wasakle adu karigumba makhoi ani adugi manungdagi
miyoy amana wasakpa do ngalaktaba matam aduda makoina hainai aina nangonda wasakkhibasing ado nahana kokthokpiyo haina haijari hairiba wakhal ase aranbaneba wasakpa haibase insan miyoiba aduna kokthokpigadaba natteba subna tangi Allah tabarak taala na kokthokpigadabane mana toba tawrabagi matungda mana kafara pirabagi matungda Allah tabarak taala na kokthokpigadabane insan miyoiba aduna kokpigadaba natteba hoi nakhoi manungda nungainadaba leinakiba khudima adudi kokthok chamthoknaba matamda karigumba amhu akaiba leite masidi nattadana wasak ado kokthokpiyo na hainariba khudima ase aranba wakhalni ngasi haiba numit asidagi hairiba wakhal asi lapna thambikro aduga ikoina wasakpa matamda karigumba matamda wasakpa asi tangai phadaba yaureba wajib wasak taba yada mafamsing yauri wajib oiba yawi haram oiba yawi makruh oiba yawi mustahab oiba yawi parman oina kanagumba miyoy amana miyoy amabu maral leijadraba miyoy amabu saza pige tawre mahak ado hatok pige tawre ado oiba taraga nahakna wasaklag haiba yayeba khudagi kasam hairiba miyoy ase maral leitaba miyoy ni haiba yayeba nahakki nathakta wasak basi wajib neba aduga kanagumba miyoy amana maral leijadraba miyoy amabu maran siraga wasaklaga khudagi kasam hairiba miyoy ase maral leiba miyoy ni haina wasakle asengba makkedi hairiba miyoy ase maral leijaba natte adu maral leibani haina wasaklaga aranba sakhi piba tare adu oiba taraga dim hakki mathakta Allah tabaraka taala na phaga neba hairiba wasak adu haram neba asugumla wasak ase kaidawnongda sakloidaba neba aduga karigumba matamda wasakpa thugaiba ase wajib oibasu yawi haram oibasu yawi makruh oibasu yawi mustahab oibasu yawi mubah oibasu yawi parman oina kanaguma miyoy amana ai ngasi khudagi kasam ai ase ngasi hek haiba numit asidagi gunagi thabak tawraroi natragana namaz o solani natragana yu thaklaroi haina wasakle adoiba taragadi mahakki mathakta wasakpa thugaiba ase haram neba kaidawnungda hairiba wasak ase thugai roidabaneba wasak adu ngakna satkadabaneba aduga kanagum miyoy amana sumaina wasakle khudagi kasam ngasi hek haiba numit asidagi ai yu thakani natragana ai jenagi thabuk tawgani haina wasakle adoiba taragadi mahakki mathakta wasak adu thugaiba se wajib neba thugai gadabaneba gunagi lambi da khongdabadagidi guna afaba lambi da khongdabane hena fayeba karigumba mahakna gunagi lambi aduda adum khongdaba taraba chatpa taraba adoiba taragadi mahakki laifam adu jahannam oiganeba aduna hairiba khudima adudagi ngakna bagidamakta wasak adu thugaiba mathau tayeba nungsirabe chinnausing aduna ikoi gyan tafam thoi aikoina saknariba wasaksing ado ngakna chatfam thoi karigumba afaba amagi matang du oiba taraba fattaba haram oiba pasaksing aduda sakpa taragadi wasak ado thugairaga kafara pithokadabaneba aduga kanagumba miyoy amana halal oiba wasak amabu haram oihannabagidamagta wasakpa tare ado oiba taragadi mahakki mathakta wasak ado thugaigadabaneba wajib neba Allah ki Nabi Karim sallallahu alaihi wasallam na nongo numit ama khohi asi charoi haina wasak eba ngasi hek haiba numit asidagi aina khohi asi charoi haina Allah gi nabi na wasakpa matam aduda Allah tabaraka taala na khudaki adu tambi tawri e nabi nahangon daina halal oina thakra wasak adu bun hangna haram oi halliba karigino haram oina tawriba karigino na ki wasak adu thugayu haira kafara fi halleba Allah gi nabi karim sallallahu alaihi wasallam na khudaki adu da wasak adu thugaira ka kafara fi thokheba musira besina nausing adu na khoi gyan taba mathau taiba aikoina saknakhriba wasaksing ado karigumba ngaktaba taragadi akhoi kafara pithokke haibisi khalloba aikoina khodi tokro Allah ge nabi foba kafara pikribaneba aikoina khodi wasak ase pangsakta neba saknarise Allah tabaraka taala na habiri adugumlaba yamna toina wasakliba miyoy sing ado makhoigi wasing ado thajaruganu na miyoy mayam leitro aikoina khangnarangmani wahi khudingi wasakliba walla na walla si cha na naba pasak amagum na makhoina chariba asingwa makkedi Allah tabaraka taala gi mingli nadugi bejati tawaneba aduna hairiba thabak asidagi aikoi ngakna satpham thoi aduga kanagum miyoy amana si masala si yamna khangma thautai kanagum miyoy amana asumna wasakle khudagi kasam ai hairiba mafam aduda chatkani inshallah na aroiba damhan inshallah na haiba tare adoiba taragadi mahake do wasakpane haira roiba wasakpane na kuina thajaru bayara roiba karigumba mahana hairiba mafam aduda chattaba taraga su mahaonda kafara su wajib oiroiba gunagar su oiroiba haibadi inshallah haibani Allah na chanbirabadi haibani Allah na chanbidaba taragadi mafam aduda chatlaroiba aduga qasam
ꯀꯁꯝ ꯑꯁꯤ ꯀꯥꯐ ꯑꯆꯧꯕꯗꯒꯤ ꯍꯧꯏ ꯑꯩꯈꯣꯏꯅ ꯀꯥꯐ ꯑꯆꯧꯕꯅ ꯍꯥꯏꯅꯔꯤꯗꯣ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯥꯐ ꯃꯆꯥꯗꯒꯤ ꯁꯛꯑꯦ ꯈꯨꯗꯥꯒꯤ ꯀꯁꯝꯅ ꯋꯥꯁꯛꯑꯦ ꯑꯗꯣ ꯈꯨꯗꯥꯒꯤ ꯀꯁꯝꯅ ꯋꯥꯁꯛꯄ ꯑꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯋꯥꯁꯛꯄ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯋꯥꯁꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯋꯥꯁꯛꯄ ꯅꯠꯇꯦꯅ ꯃꯥꯅ ꯈꯜꯂꯒ ꯋꯥꯁꯛꯄ ꯇꯥꯔꯒꯗꯤ ꯋꯥꯁꯛꯄ ꯑꯣꯏꯔꯔꯣꯏꯑꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯒꯨꯅꯥꯗꯤ ꯑꯣꯏꯒꯅꯦꯕ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯕꯅꯤ나 ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯗꯤ ꯈꯟꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯁꯛꯂꯤꯕ ꯑꯁꯤ ꯋꯥꯁꯛꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯝꯊꯥꯛꯅꯦꯕ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯁꯝ ꯑꯣꯏꯗꯕ ꯇꯥꯔꯒꯁꯨ ꯋꯥꯁꯛꯄ ꯑꯣꯏꯗꯕ ꯇꯥꯔꯒꯁꯨ ꯒꯨꯅꯥꯒꯥꯔꯗꯤ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯀꯥꯐ ꯑꯆꯧꯕ ꯑꯃꯁꯨꯡ ꯃꯆꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯈꯪꯗ꯭ꯔꯕ ꯁꯣꯟꯕ ꯃꯇꯝꯗꯁꯨ ꯈꯦꯠꯅꯕ ꯑꯗꯨ ꯈꯪꯗꯕ ꯇꯥꯔꯕ ꯈꯦꯠꯅꯕ ꯑꯗꯨ ꯊꯣꯛꯇꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯋꯥꯁꯛꯄ ꯑꯗꯨ ꯋꯥꯁꯛꯄꯅꯤ ꯍꯥꯏꯒꯅꯤ ꯃꯍꯥꯛꯅ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯐꯥꯔꯥ ꯋꯥꯖꯤꯕ ꯑꯣꯏꯒꯅꯦꯕ ꯃꯃꯥ ꯃꯄꯥꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤꯕꯨ ꯄꯜꯂꯒ ꯋꯥꯁꯛꯄ ꯑꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯄꯔꯃꯥꯟ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯀꯁꯝ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯔꯣꯏꯅ ꯋꯥꯁꯛꯏ ꯁꯤꯒꯤꯁꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯗꯁꯨ ꯌꯥꯎꯏ ꯑꯇꯣꯞꯄ ꯒꯩꯔ ꯀꯣꯝꯗꯅ ꯍꯦꯜꯂꯦꯕ ꯍꯥꯏꯔꯤꯕꯁꯤ ꯋꯥꯁꯛꯄꯅꯦ ꯍꯥꯏꯅ ꯂꯧꯔꯣꯏꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯃꯤꯡꯂꯦꯟꯒꯤ ꯑꯇꯣꯞꯄꯗ ꯁꯛꯂꯤꯕ ꯋꯥꯁꯛ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯕꯦꯀꯥꯔ ꯋꯥ ꯉꯥꯛꯇꯅꯤ ꯆꯠꯅꯕ ꯌꯥꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯒꯨꯅꯥꯒꯥꯔꯅꯦꯕ ꯃꯈꯣꯏꯗ ꯒꯨꯅꯥ ꯑꯣꯏꯒꯅꯦꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯃꯤꯡꯂꯦꯟꯒꯤ ꯑꯇꯣꯞꯄꯗ ꯁꯛꯄ ꯑꯁꯤ ꯁꯤꯔꯀꯅꯦꯕ ꯑꯆꯧꯕ ꯒꯨꯅꯥꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯜꯂꯥꯍꯒꯤ ꯋꯥꯁꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯇꯉꯥꯏ ꯐꯗꯅ ꯋꯥꯁꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯃꯤꯡꯂꯦꯟ ꯑꯁꯤꯕꯨ ꯄꯜꯂꯒ ꯋꯥꯁꯛꯀꯗꯕꯅꯦꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯋꯥꯁꯛꯄ ꯃꯇꯝꯗ ꯒꯋꯥ ꯊꯝꯂꯤꯕꯅꯤ ꯁꯈꯤ ꯊꯝꯂꯤꯕꯅꯦꯕ ꯈꯨꯗꯥꯒꯤ ꯀꯁꯝ ꯍꯥꯏꯔꯤꯁꯦ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥ ꯑꯁꯤ ꯑꯩꯅ ꯁꯈꯤ ꯊꯝꯂꯤꯕꯅꯤ ꯁꯈꯤ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯕꯨ ꯁꯈꯤ ꯄꯤꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯐꯝ ꯊꯣꯛꯏ ꯉꯥꯛꯅ ꯆꯠꯂꯣꯕ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯨꯔꯥꯟ ꯃꯖꯤꯠ ꯑꯁꯤꯕꯨ ꯄꯜꯂꯒ ꯋꯥꯁꯛꯄ ꯅꯠꯇ꯭ꯔꯒ ꯄꯥꯏꯔꯒ ꯋꯥꯁꯛꯄ ꯑꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯐꯨꯀꯥꯍꯥ ꯀꯤꯔꯥꯝꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯃꯗꯨꯗꯤ ꯀꯨꯔꯥꯟ ꯑꯁꯤꯁꯨ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯀꯂꯥꯝꯅꯤ ꯋꯥꯍꯩꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯁꯤꯐꯠꯅꯤ ꯃꯒꯨꯟꯅꯤ ꯃꯇꯤꯛ ꯃꯒꯨꯟꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯨꯔꯥꯟ ꯑꯁꯤꯕꯨ ꯄꯜꯂꯒ ꯅꯠꯇ꯭ꯔꯒ ꯄꯥꯏꯔꯒ ꯋꯥꯁꯛꯄ ꯑꯁꯤ ꯖꯥꯏꯖꯇꯤ ꯑꯣꯏꯅ ꯍꯥꯏꯕꯤꯔꯤ ꯇꯧꯒꯨꯝꯁꯨꯡ ꯍꯥꯏꯔꯤꯕ ꯀꯨꯔꯥꯟ ꯑꯁꯤ ꯄꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯄꯥꯏꯔꯒ ꯋꯥꯁꯛꯂꯣꯏꯗꯕꯅꯤ ꯑꯁꯤꯗꯒꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯋꯥꯁꯛꯄ ꯑꯗꯨꯗꯤ ꯑꯣꯏꯒꯅꯦꯕ ꯋꯥꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯉꯥꯛꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯐꯥꯔꯥ ꯑꯣꯏꯒꯅꯤ ꯇꯧꯒꯨꯝꯁꯨꯡ ꯍꯥꯏꯔꯤꯕ ꯀꯨꯔꯥꯟ ꯄꯥꯏꯔꯒ ꯋꯥꯁꯛꯄ ꯀꯨꯔꯥꯟ ꯄꯜꯂꯒ ꯋꯥꯁꯛꯄ ꯑꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯋꯥꯁꯛꯇꯤ ꯋꯥꯁꯛ ꯑꯣꯏꯒꯅꯦꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯋꯥꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯃꯁꯥꯂꯥꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯁꯥꯂꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯑꯇꯦꯟꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯈ꯭ꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯕ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯣꯠꯅꯁꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯀꯐꯥꯔꯥꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯅꯈꯣꯏꯅꯗꯤ ꯂꯣꯏꯅ ꯁꯛꯅꯔꯤꯕꯅꯤ ꯑꯗꯨ ꯀꯐꯥꯔꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯀꯐꯥꯔꯥ ꯄꯤꯕꯒꯤ ꯅꯤꯌꯝ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯅꯤ ꯀꯔꯝꯕ ꯄꯣꯠꯁꯛꯁꯤꯡꯗ ꯄꯤꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯜ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯋꯥꯑꯈꯤꯔꯨ ꯗꯥꯋꯥꯅ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍꯤ ꯔബ്ꯕꯤꯜ ዓꯂꯃꯤꯟ